leingakki hospital sitharakpa nurse nattana doctor faoba mahut sillaklagadi loisillakle ngasidagi chahi yankairong gi mamangda manipur gi khwaidagi chaurba polum singi manungda ama oirambasi education department ta fake employee ke thabak changlamba sini asaba certificate asaba appointment order sizinaraga loising loya da leiba school singda oja sing join join torukliba oja adu asaba transfer order sizinaraga lakpani mahak sasinaba oja amani haibasi khangnanaba pambai puthokpa ngamlamde talapsu school duna saraga JDO gi khuthangda kairakpanina phaba pak ngamlamde madugi matung tarakpada okram ibobin chief minister oirki amasung mahaki matamda MGEL semlaki matamduda asabo oja mayam ama farakpa ngamlaki oja amani school anida talap charga leramba faw thengnaki ayamba sasinaba oja makai lokthokraba matungda atopa wathok aba amuk thengnaraki wathok adudi government ki school do oja oirba miyoi aduna mayumda leiraga mahakna nekpo oja amada oja oina thabak kahanba aduga mangonda talab khara khairaga pibagi mong thengnaraki mapung oina chinggi manung hanjinba mafam singda maitei gi oja oina posting tarakba chingmi singna pamde madugi mahuta oja adugi talabtagi saruk khara khul adugi lairik laisu hairba naha singda oina oja mahut ohelami asigumba thawung asi kaina thangdadi ching amasung tam animakta paksana satharaki thawung adu chang khara makai hantarabasu haujuk phawba satharaga leiri masi khunai asigi tam thirba anaba makhalamani qualified oire haiduna khallaba oja aduna lairik takpi tambigadabada training ama phawba phangdaba oja oibigi chapchaba certificate su paidaba asabo oja sing aduna takpi tambiraga mairoi sing adu karamna pharamgani exam matamdana nataba pambai sizinanba lairik takpi ba matamdana asengbo ojana takpi bagi mahuta sasinabo oja mayamna takhan bagi thong asina quality education da pumchai chai ba haibadu oiki asiguba amotpa mayam asigi khudong chaba lawraga private school kaya marum linkhat naraktuna education haibasi kanaraba lalonpot oina lawnarei angang mayam amadagi yamlaba mingjal sel lawbuna chingba tongnarei ananba school mit thakpa yaba polam khara uhalaga khwaidagi phaba school ni haiduna propaganda tawduna mahiroi sing chabul khome mahiroi yamna purakpa oja fawa mana pibagi chanabi leiribani ojagi sinphamda asaba mayam changlakpagi wathok loidringaida ana layeng da tangai fadana changliba nurse asaba kaya marum ama thajilakle haibasi matam khargi mamangdagi hauna wakat oina lakrabani rims hospital jenims hospital dagi hauraga government ki hospital mayam amada leingakki asengba nurse tuna mayumda nungaina leiraga mahakna sel khara piraga mahut sinduna thabak kahanbagi wathok asi amuk thengnaraki mahut sinba nurse thajilakpa haibasi araibo wafam nate luribadi mahaka thabak tongminaramba nursing doctor sing adusu asaba nurse ni haiba khangi adubo haidoknade maramdi nurse oina sajilaga changlakliba miyoi adusu nurse tamba loiraba matungda thabak phangdaduna leiba miyoi ni asengba nurse aduna tawba ngamba anabagi thawgal adugumna mahaki mahut silagliba nurse adusu adum ngambanina iyada yanai luribadi aikhoigi system na madubu yahaliba aduni hariba thongasi paksana sathare haiba lengaksu khanglamgani maramdi pawse singdasu paw oina phongnarakiba leikrabani leingakti asigumba wafam laklabasu adum tumina leisingani urkhul district hospital asi manipur leingakki health services ki makhada leibani hospital asida urkhul yauna manak nakpada leiba miyamgi ana layeng phamni hospital asida tangai fadana changba masaksing khudam oina hairabada x-ray film phawba leiramde masigi sumathakta district hospital asida ultrasound machine CT scan machine amasung blood bank phawba leite staff masing su sathina watpa thengnei nurse kunthra humdoi leigadabada subnagi nurse tara khak leiri maitei nursing di makhogi mahut puba nurse mayam ama thabak tawri nursing superintendent leite nursing officer mangagi manungda amakhak leiri khwaidagi henangak liba mana ana layengi thabak tongnaba leingakna tharakliba doctor aduna thabak phangdaba doctor ama neklaga hospital aduda thabak puhalamba thengnare mahut purbe doctor aduna pathologist ni aduga mahakna medicine gi doctor oina layeng sathari urkul district hospital da tawriba thong matau asigumna tamenglong chorchanpur district hospital amadi atai district hospital singdasu tawramgadra haibagi chingnaba lei asigumba thabak thorum singasi medical superintendent singna kupna yengsingadabdusu yengsinde medical directorate officer oina mathau tawriba doctor singnasu nongmata district hospital singda visit tawba ude matang sida panjaning wafamdi ana layengi thabak tawriba doctor amasung nurse phawbadi mahut silaningde mahut siliba amasung mahut silaliba kangbo animak maralei iramasigi matangda manipur leingakki ahenba miteng tangai fade miyamgi punsi kangadaba medical staff singna tawriba thabak matau asidi yamna sathina kiningai ni haijaningi